ꯑꯍꯥꯟꯕꯃꯛꯇꯗ ꯑꯦꯂꯤꯖꯥꯕꯦꯊ ꯏꯂꯥꯡꯕꯝꯅ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯗ ꯏꯀꯣꯛꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯉꯁꯤꯁꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯅꯈꯤꯕ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯦꯟ ꯏꯟ ꯕ꯭ꯂꯦꯛ ꯃꯨꯚꯤ ꯑꯁꯤ ꯁꯣꯔꯠ ꯐꯣꯔꯝꯗ MIB ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯃꯦꯟ ꯏꯟ ꯕ꯭ꯂꯦꯛ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯗ ꯎꯍꯜꯂꯤꯕꯁꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯉꯁꯤꯁꯨ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯐꯪꯗꯅ ꯂꯩꯔꯤꯕ ꯍꯤꯔꯝ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯨꯚꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯨꯚꯤ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯎꯠꯂꯤ ꯑꯗꯨꯅ ꯃꯌꯥꯝ ꯃꯨꯚꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗꯒꯤ ꯈꯪꯃꯤꯟꯅꯔꯁꯤ ꯑꯃꯗꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯇꯧꯖꯔꯛꯄꯗ ꯋꯥꯍꯩꯗ ꯑꯍꯦꯟꯕ ꯑꯃꯗꯤ ꯋꯥꯠꯍꯧꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯔꯤ ꯃꯨꯚꯤ ꯑꯁꯤ ꯍꯧꯔꯛꯄꯗ ꯇ꯭ꯔꯛ ꯑꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯧꯗꯨꯅ ꯂꯥꯛꯄ ꯎꯕꯤꯒꯅꯤ ꯇ꯭ꯔꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝꯁꯨ ꯌꯥꯎꯔꯝꯃꯤ ꯃꯈꯣꯏꯅ ꯇ꯭ꯔꯛ ꯑꯁꯤ ꯊꯧꯔꯒ ꯁꯨꯝ ꯂꯥꯛꯄꯅ ꯇ꯭ꯔꯛ ꯗ꯭राꯏꯚꯔ ꯑꯗꯨꯅ ꯄꯨꯂꯤꯁ ꯂꯩꯔꯝꯕ ꯎꯕꯗꯒꯤ ꯇ꯭ꯔꯛ ꯑꯗꯨ ꯈꯥꯝꯂꯝꯃꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯇ꯭ꯔꯛ ꯑꯗꯨꯗ ꯇꯣꯡꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯨꯝꯊꯍꯜꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯥꯔ ꯑꯃꯁꯨ ꯈꯥꯝꯂꯛꯇꯨꯅ ꯃꯤꯑꯣꯏ ꯑꯅꯤ ꯀꯥꯔ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯈꯤ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯑꯦꯖꯦꯟꯠ ꯉꯥꯛꯇꯅꯤ ꯑꯃꯅ ꯈꯔ ꯑꯍꯟ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯅ ꯅꯍꯥ ꯑꯣꯏꯔꯝꯃꯤ ꯈꯔ ꯅꯍꯥ ꯑꯣꯏꯕ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯀꯣꯏꯁꯟ ꯈꯔ ꯍꯪꯂꯝꯃꯤ ꯑꯦꯖꯦꯟꯠ ꯑꯗꯨꯅꯁꯨ ꯃꯁꯝ ꯈꯥꯛꯄ ꯁ꯭ꯇꯔꯦꯟꯖꯔ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯍꯩ ꯋꯥꯇꯥꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯕ ꯍꯧꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯍꯥꯏꯈꯤ ꯅꯨꯄꯥ ꯑꯁꯤ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯄ ꯇꯥꯔꯦ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯗꯨꯅꯗꯤ ꯈꯨꯝꯈꯤ ꯃꯍꯥꯛ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯛꯂꯤꯕꯁꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯅꯤꯡꯗꯅ ꯌꯦꯠꯂꯝꯃꯤ ꯃꯗꯨꯗ ꯑꯦꯖꯦꯟꯠꯁꯤꯡ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯇꯕ ꯌꯥꯗꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯗු ꯐꯣꯔꯦꯁꯠ ꯑꯃꯗ ꯄꯨꯁꯤꯟꯈꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯃꯔꯣꯝꯗꯅ ꯑꯦꯖꯦꯟꯠ ꯑꯅꯤꯗꯨꯅ ꯄꯨꯁꯤꯟꯈꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎ ꯍꯥꯏꯈꯤꯗꯦ ꯃꯗꯨꯗꯒꯤ ꯌꯪ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯊꯥꯡ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯁ꯭ꯇꯔꯦꯟꯖꯔ ꯑꯗꯨꯒꯤ ꯐꯤ ꯑꯗꯨ ꯂꯦꯟꯊꯠꯈꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯁ꯭ꯇꯔꯦꯟꯖꯔ ꯑꯁꯤ ꯑꯦꯂꯦꯟ ꯑꯃ ꯑꯣꯏꯔꯝꯈꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕꯒꯤ ꯃꯀꯣꯛ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤ ꯁꯥꯔꯒ ꯍꯤꯡꯕꯅꯤ ꯍꯥꯏꯕꯁꯤ ꯃꯗꯨꯗ ꯌꯪ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯄꯁꯤ ꯅꯍꯥꯛꯀꯤꯗꯤ ꯑꯆꯧꯕ ꯅꯔꯥꯜ ꯑꯃꯅꯤ ꯀꯩꯗꯧꯅꯨꯡꯗ ꯑꯦꯂꯦꯟꯅ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯍꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯂꯦꯟ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯎꯈ꯭ꯔꯦ ꯈꯪꯂꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯑꯦꯂꯦꯟ ꯑꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨ ꯇꯝꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯆꯦꯟꯁꯤꯟꯈꯤ ꯑꯦꯂꯤꯌꯟ ꯑꯗꯨꯅ ꯆꯣꯡꯁꯤꯟꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯕꯨ ꯍꯥꯠꯀꯦ ꯇꯧꯔꯤꯉꯩꯗ ꯇꯨꯡꯂꯣꯝꯗꯒꯤ ꯌꯪ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯑꯦꯂꯦꯟ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯇꯨꯅ ꯑꯦꯂꯦꯟ ꯑꯗꯨꯒꯤ ꯃꯁꯥ ꯑꯁꯤ ꯕ꯭ꯂꯥꯁꯠ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯑꯦꯂꯦꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗꯁꯨ ꯑꯦꯖꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯁꯤꯕꯨ ꯃꯦꯟ ꯏꯟ ꯕ꯭ꯂꯦꯛ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ ꯃꯈꯣꯏꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯏꯚꯤꯗꯦꯟꯁ ꯑꯃꯠꯇ ꯂꯩꯇꯅꯕꯅꯤ ꯍꯥꯏꯅ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯜꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯑꯦꯂꯦꯟꯒꯤ ꯃꯔꯝꯗ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯑꯦꯂꯦꯟ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕ ꯄꯥꯝꯂꯝꯗꯦ ꯌꯪ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯗꯤꯚꯥꯏꯁ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯑꯣꯐꯤꯁꯔ ꯑꯅꯤ ꯑꯗꯨꯗ ꯁ꯭ꯀꯦꯟ ꯇꯧꯈꯤ ꯃꯍꯥꯛꯅ ꯁ꯭ꯀꯦꯟ ꯇꯧꯔꯤꯕꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯅꯤꯗꯨꯅ ꯃꯈꯣꯏꯅ ꯑꯦꯂꯦꯟꯒꯤ ꯃꯔꯝꯗ ꯎꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯥꯎꯍꯟꯕ ꯉꯝꯕ ꯁ꯭ꯀꯦꯟ ꯃꯈꯜ ꯑꯃꯅꯤ ꯗꯤꯚꯥꯏꯁ ꯑꯁꯤ ꯃꯦꯟ ꯏꯟ ꯕ꯭ꯂꯦꯛꯅ ꯁꯤꯖꯤꯟꯅꯅꯕ ꯁꯥꯕ ꯗꯤꯚꯥꯏꯁ ꯑꯃ ꯑꯣꯏꯔꯝꯃꯤ ꯌꯪ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯃꯈꯥ ꯇꯥꯅꯁꯨ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯊꯥꯔꯤꯕꯁꯤ ꯒ꯭ꯌꯥꯁ ꯁ꯭ꯄ꯭ꯔꯦꯗꯤꯡ ꯇꯧꯕꯗꯒꯤ ꯊꯥꯕꯅꯤ ꯍꯥꯏꯅ ꯋꯥ ꯂꯣꯠꯂꯝꯃꯤ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯜ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯌꯪ ꯑꯦꯖꯦꯟꯠ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅ ꯊꯕꯛ ꯑꯁꯤ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯔꯤꯇꯥꯌꯔ ꯑꯣꯏꯍꯟꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯌꯪ ꯑꯦꯖꯦꯟꯠ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯦꯖꯦꯟꯠ ꯀꯤ ꯍꯥꯏꯅꯁꯨ ꯀꯧꯔꯝꯃꯤ ꯑꯦꯖꯦꯟꯠ ꯀꯤꯅ ꯃꯍꯥꯛꯀꯤ ꯗꯤꯚꯥꯏꯁ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯑꯣꯜ ꯑꯦꯖꯦꯟꯠ ꯑꯗꯨꯒꯤ ꯃꯦꯃꯣꯔꯤ ꯑꯗꯨ ꯁ꯭ꯀꯦꯟ ꯇꯧꯔꯝꯃꯤ ꯑꯣꯜ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯑꯦꯂꯦꯟꯒꯤ ꯃꯔꯝꯗ ꯈꯪꯈꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯀꯥꯎꯍꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯣꯜ ꯑꯦꯖꯦꯟꯠ ꯑꯗꯨꯗ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯆꯔꯣ ꯍꯥꯏꯅ ꯍꯥꯏꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯑꯦꯗꯋꯥꯔꯗ ꯎꯕ ꯐꯪꯕꯤꯒꯅꯤ ꯃꯍꯥꯛ ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯃꯕꯨ ꯇꯥꯟꯅꯔꯝꯃꯤ
mahakna nupa adu wal amada pharami. Madudagi mana nupa adu fabada nupa aduna nongmaigumba ama puthoraki. Soibadagi nongmai adu laimaida takhirami. Aduga nongmai adusu masa mathanta mangkhirami. Asumna makhoi ani muknaduna leirami. Madudagi nupa aduna backflip tawduna nathokduna chenkhi. Edward su tanaraki adubu laibak chibadagi nupa aduna lambi ama lankhi. Maduda Edward nasu langi tawbada gari mayam ama laktuna mahakna lambi adu lanma ngamkhide. Gari sing aduna lambi lanma loirabada Edward na nupa aduna building da kabada urami. Mahakna naksinduna yenglubada nupa aduna building aduda karibadu thauri amata yauduna kaba amadi mahaki sus adu yamna sticky oibagumna yamna laina building adu kabadu ubada Edward na khalami karamna masipumna mak asi oithokpa yabano haina mahakna khangningba amaga loinana building aduda karaktuna nupa adugi khongul lirami. Mahakna sum lakpana building gi rooftop yorami. Asumna nupa aduda mahakna gunpoint tawki aduga hangki mahak adu kanano haina. Maduda nupa aduna haiki Edward na pamlibadu karino. Mahakna su hainami. Mahakna kari amata haidukpa yade adubu world asi yamna danger oire maduna prithibhi asi yam thuna loiragani hairamlaga nupa adu building adudagi chongthaduna masa mathanta society tawki. Edward na mana hairamliba wahaising adu kari amatadi bap taba ngamlamde. Mathangi sindana aikoina yamna liraba yum ama ui. Yum adugi manakta car ama sukhamlami adubu ikhang khangodana car aduda yamna angakpa maibun ama gumba ama tasinduna yamna achauba makul ama hutlami. Yum adugi mapu aduna takhiba makol adu karino haiduna tholaktuna yenglami. Maduda mahakna mai chaktuna leiramba amadi achauba kom adu mahakna yengduna leiringaida alien amana yumbu adubu kom aduda chingsingki. Alien aduna nupa adubu hatlaba matungda nupa adugi skin adu mahakna hapchinduna miyoiba saduna tholakki. Amaromdana Edward na magi senior officer singda mana thengnarakiba sing adu tamlami. Adubu mahakna tamliba warol sing adudi kana amatana thajaramde. Tanja aduda female doctor ama laklami. Doctor asi mamangda building adudagi chongthakiba nupa adugi body adubu postmortem tauba doctor amani. Doctor aduga agent ke gasu wari sanarami. Agent ke aduna magi device sizinaduna Doctor aduna postmortem aduda ukhiba mayam adugi memory adu kahon kirami. Madugi matungda agent ki aduna Edward ki manakta lakleduna hanglami. Nangna thengnakiba nupa aduna pairamba nongmai adu nangna amu uba ngamlabadi nahangna nongmai adubu ningsingba ngamgadra haina hanglami. Maduda Edward na ngamgani hairami. Asumna mabani weapon shop amada laklami. Shopkeeper aduna weapon sing adu utlo haiva yaramde adubu agent ke na shopkeeper adugi makokta nongmaina kaplami. Madudagi shopkeeper gi makok adu kai khirami adubu second kharagi manungda magi regenerate tawduna hanagi matawgum tawrami. Madu ubada Edward adu yamna gaklami. Madudagi shopkeeper aduna self ama turn tawrami. Madudagi weapon sing adu tholakhi. Edward na yenglubada mana tanavada society kiba nupa aduna pairamba nongmai adu mahakna thingnakhi. Madudagi agent ki aduna khangki madudi society kriba nupa asi eleni haibasi. Mahakna su khangki nupa aduna pairamliba nongmai asi yamna tangba nongmai amani haibasi. Masidagi makhoi sop adugi mapanda thoklakhi amadi agent ki na Edward ki memory adu scan tawduna kauhanki. Masina mahakna ukhiba alien gi maramda kari amata ningsingba ngamlamde. Agent ke aduna shu Edward ta card ama piduna address aduda hayeng lau ngasigidi hallo haina hairami. No ngalavada Edward na agent ke na piramba address aduda laklami. Agent ke gi kangbuna su Edward tagi written test ama makhoi na lauki. Hairiba test asida Edward mahaksu pass tawrami. Masugi matungda Edward pu makhoina mafam amada purami. Amadi picture amada nongmai kaphalami. Adubu Edward ti nupi masa amagi picture adugi branda kaplami. Makhoina Edward ta ngakna hanglami. Karigidamakta mahakna atopa mafamda kaptabida nupi macha asigi branda kaplibano haina hanglami. Maduda Edward na explain tawraduna hai. Karigidamakta aina exercise tawriba amadi karisu tawdaba alien aduda kapkani. Adubu yengu nupi masa asigi makhut asida pairibasi physics ki lairikni.
Aduna mahakna karamda bom sagani haibasi mahak soidana khanglamgani. Aduna alien nasu world asi thugaidribanina masigi tanja lauduna nupi masa asinadi alien singbu hatpangamgani. Madunani mahakna nupi masa asibu shoot tawribani haina haiki. Examiner sing aduna magi paukhum adu tabada yamna ngaklami. Masigi matungda agent ke na Edward ta lairik ama pirami. Mahakna piriba lairik asidi tonganba lairik amang oirami. Agent ke nasu hairami madudi Edward na tarakliba performance adu mangondadi yamna impress oi. Mahak nasu makhatara duna hairami. Makoina alien bu hatpa khakte natana aphaba amadi phattaba alien singbu khandoknaba hotnagadavani haina hairami. Aduga afava alien singbuna makoiga mari fazana leigedavani amadi phattaba alien singbuna hatkadavani haiki. Maramdi makoina prithvi asi thugairakpa yai. Masigi matungda Edward adu agent ke na mafam amada puthoklami. Manasu haiki Edward pu Men in Black ki group ta yawbagi offer pire. Adubu Edward na wafam asi khantanabagi damakta nongmagi matam piri haina hairami. Mathangi numita Edward su Men in Black ki team da yawbadu mahaksu yaki. Masigi matungda Edward pu agent ki na makhoi ki headquarter da puraki. Mafam asida mahaki identity fiki amadi mahaki maming na agent J haina kaurami. Mahaki maming asi Men in Black ki army singna piba oirami. Mathangi sindana human skin hapa alien bu aikhoida mu ulai. Mahakna ahan oiraba nupa amagi matungda inarakhi. Tasingmadi mahakna inarakliba ahan asisu alien oirami. Mahaksu miyoibagi mataw lawduna restaurant amada magi marup ama unaba laklami. Mahaki friend asisu alien oirami. Human skin hapa alien aduna krakros puduna laklami. Maduna miyoibabu hatpangamlami. Asumna mahakna waiter adubu hatoklaga. Waiter sa aduna ahan oiraba nupa amadi magi friend aduna chariba aduda mahak laktuna plate sing adu thambada kakros adu thoglaki. Maduda mahakna galaxy gi matangda ahan aduda hanglami. Ahan aduna su mahakna tawriba khuding bab tarami. Adubu ahan aduna di kari amata hairoi haina hairami. Madudagi alien aduna ahan amasung magi friend adubu magi tentacle season aduna hatki. Somdana agent ke na newspaper amada thengnaki madudi alien amana miyoi bagi skin haplaga chatkre haibasi. Masigi matung agent ke amasung agent J na sikraba nupa adugi mayum aduda laklami aduga mahaki nupi ga unaki. Sikhiba nupa adugi nupi aduna haiki mahaki nupada attack tawkhibasi alien nani. Madugi matung alien aduna maki nupagi skin adu mahakna hapchinduna chatkivani haina tamlami. Masidagi aduna khangki madudi nupi asina alien gi maramda kharadi khanglamba yai haina. Maram asina mahaki memory asi makhoi anina scan tawduna hanagi thokraba thongdoksing adubu makhoina kawalami. Masigi matungda makhoi anina achouba kom adugi manakla laklami. Makhoina khangba ngamki madudi nupa asi tasingna alien hatkibani amadi makhoina makhata na investigation tawbada khangba ngamki. Lakliba alien asi kakros ni. Agent J na agent K da hangki. Lakliba alien asi apikpa kakros ni. Aduna mahak asi afava alien oidra haina. Adubu agent K na haiki. Karigumba miyoi bahatpa amadi miyoi bagi body da occupied tawgravadi danger orekani haina haiki. Amaromdana hospital da ahal oiraba nupa adu laklami. Mahaki hawdong amasu leirami. Ahan nupa adubu Dr. Nupi aduna check tawrabada khanglaki madudi ahan nupa asi miyoi banate haibasi. Madu ubada Dr. Nupi adu yamna ngaklami. Tanja aduda agent sing adu shulaklami. Agent ke aduna nupi aduda asi bahagchang adu ubra haina hangki. Madudagi Dr. Nupi aduna makhoi anibu ahan adugi hakchang na leiriba mafam aduda puraki. Manasu hairamki. Hakchang asi miyoiba mande haina haiki. Makhoina mafam adu yaurabada body adubu makhoina munna yengki. Agent J na nupa adugi manada fiber hapadu urami. Agent J nasu magi mana adu thenglami. Madudagi robot manba machine gumba ama yaurami. Mahaki makok adu hangdoktuna yenglubadadi yamna apikpa alien amana operate tawbo oiramki. Mahakna body adubu control tawbo oiramki. Adubu mahaksu yamna solami. Agent J da alien aduna galaxy gi leifam hairam laga alien adu sei khirami. Adumna tawringaida agent K adusu laklami.
ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯅ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯦꯃꯣꯔꯤ ꯑꯗꯨ ꯏꯔꯦꯁ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯦꯖꯦꯟꯠ ꯀꯤꯅ ꯗꯤꯚꯥꯏꯁ ꯑꯗꯨ ꯐꯖꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯟ ꯏꯟ ꯕ꯭ꯂꯦꯛꯀꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯃꯈꯣꯏ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯑꯦꯂꯤꯌꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯒꯦꯂꯦꯛꯁꯤ ꯑꯁꯤ ꯄꯥꯝꯃꯦ ꯍꯥꯏꯕꯁꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯈꯣꯏꯅ ꯑꯥꯔꯠ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯂꯥꯛꯄꯒꯤ ꯃꯔꯝꯁꯨ ꯂꯩꯇꯦ꯫ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯍꯦꯟꯅ ꯂꯥꯛꯄ ꯌꯥꯏ ꯃꯔꯝꯗꯤ ꯑꯦꯂꯤꯌꯟ ꯑꯃꯁꯨ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯦꯂꯤꯌꯟꯗꯒꯤ ꯀꯟꯐꯔꯃꯦꯁꯟ ꯑꯃꯗꯤ ꯐꯪꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯦꯂꯤꯌꯟꯗ ꯃꯈꯣꯏꯒꯤ ꯒꯦꯂꯦꯛꯁꯤ ꯑꯁꯤ ꯄꯤꯗ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯂꯥꯛꯇꯨꯅ ꯑꯥꯔꯠ ꯑꯁꯤ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯒꯦꯂꯦꯛꯁꯤ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯈꯣꯏꯅꯁꯨ ꯊꯥꯖꯔꯝꯃꯤ ꯃꯗꯨꯗꯤ ꯑꯍꯟ ꯑꯗꯨꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯠꯈꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯃꯈꯣꯏꯅ ꯒꯦꯂꯦꯛꯁꯤ ꯑꯗꯨꯕꯨ ꯉꯥꯛꯅ ꯊꯝꯕ ꯉꯝꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯧꯗ꯭ꯔꯤꯉꯩꯗ ꯍ꯭ꯌꯨꯃꯦꯟ ꯁ꯭ꯀꯤꯟ ꯍꯥꯞꯄ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯦꯂꯤꯌꯟ ꯑꯗꯨꯅ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯗꯨꯅ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅꯁꯨ ꯍꯧꯗꯣꯡ ꯑꯃ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯦꯂꯤꯌꯟ ꯑꯗꯨ ꯍꯧꯗꯣꯡ ꯑꯗꯨ ꯎꯕꯗꯒꯤ ꯀꯤꯕꯒ ꯂꯣꯏꯅꯅ ꯑꯦꯂꯤꯌꯟ ꯑꯗꯨ ꯆꯦꯟꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯦꯖꯦꯟꯠ ꯀꯦ ꯑꯃꯁꯨꯡ ꯑꯦꯖꯦꯟꯠ ꯖꯦ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯗꯨꯀꯥꯟ ꯑꯗꯨꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯦꯂꯤꯌꯟ ꯑꯗꯨ ꯆꯦꯟꯈꯤꯕꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯦꯖꯦꯟꯠ ꯖꯦꯅ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯗꯤ ꯃꯤꯁ ꯑꯣꯏꯈꯤ꯫ ꯃꯥꯅ ꯀꯥꯞꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯇ꯭ꯔꯛꯇ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯦꯂꯤꯌꯟ ꯑꯗꯨꯅꯁꯨ ꯀꯥꯔ ꯑꯗꯨ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯪꯈꯤ ꯃꯗꯨꯗꯤ ꯇ꯭ꯔꯛ ꯑꯁꯤꯗ ꯁ꯭ꯄꯦꯁꯁꯤꯞ ꯌꯥꯎꯏ ꯍꯥꯏꯕꯁꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯦꯂꯤꯌꯟ ꯑꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯏ ꯃꯗꯨꯗꯤ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨ ꯄꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯖꯦꯟꯠꯁꯤꯡ ꯑꯗꯨ ꯗꯨꯀꯥꯟ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯗꯨꯀꯥꯟ ꯑꯗꯨꯗ ꯍꯨꯏ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯁꯨ ꯑꯦꯂꯤꯌꯟ ꯑꯣꯏꯔꯝꯃꯤ꯫ ꯑꯦꯖꯦꯟꯠ ꯀꯦꯅ ꯍꯨꯏ ꯑꯗꯨ ꯄꯝꯂꯒ ꯅꯤꯛꯂꯝꯃꯤ꯫ ꯑꯦꯂꯤꯌꯟꯒꯤ ꯒꯦꯂꯦꯛꯁꯤ ꯑꯁꯤ ꯀꯥꯏꯗ ꯂꯩ ꯑꯗꯨꯒ ꯀꯔꯝꯅ ꯒꯦꯂꯦꯛꯁꯤ ꯑꯃꯗꯤ ꯑꯦꯂꯤꯌꯟ ꯑꯁꯤ ꯃꯔꯤ ꯂꯩꯅꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯨꯏ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯒꯦꯂꯦꯛꯁꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯃꯗꯨꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯄꯥꯝꯅꯩ꯫ ꯑꯦꯂꯤꯌꯟ ꯈꯨꯗꯤꯡꯃꯛꯅꯁꯨ ꯒꯦꯂꯦꯛꯁꯤ ꯑꯁꯤ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯀ꯭ꯔꯣꯁ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯒꯦꯂꯦꯛꯁꯤꯕꯨ ꯄꯥꯝꯗꯨꯅ ꯇꯥꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯃꯍꯥꯛꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯒ ꯀꯀ꯭ꯔꯣꯁ ꯑꯁꯤꯁꯨ ꯇꯥꯟꯅꯔꯤꯕ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯅ ꯀꯔꯤꯒꯨꯝꯕ ꯒꯦꯂꯦꯛꯁꯤ ꯑꯁꯤ ꯐꯪꯈ꯭ꯔꯕꯗꯤ ꯋꯥꯔꯜꯗ ꯑꯁꯤ ꯊꯨꯒꯥꯏꯔꯛꯀꯅꯤ꯫ ꯒꯦꯂꯦꯛꯁꯤ ꯑꯁꯤꯒꯤ ꯂꯩꯐꯝ ꯑꯁꯤꯅ ꯑꯍꯟ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤ ꯋꯥ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯆꯠꯈꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯍꯧꯗꯣꯡ ꯑꯗꯨ ꯎꯈꯤꯕꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗ꯭ꯔꯤꯉꯩꯗ ꯍ꯭ꯌꯨꯃꯦꯟ ꯁ꯭ꯀꯤꯟ ꯍꯥꯞꯄ ꯑꯦꯂꯤꯌꯟ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯍꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯍꯥꯊꯨ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯒꯦꯂꯦꯛꯁꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯐꯪꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯀ꯭ꯔꯣꯁ ꯑꯗꯨꯅ ꯇꯧꯍꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯒꯟ ꯄꯣꯏꯟꯠ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯝ ꯄꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯤꯡꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯗꯨꯁꯨ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯦꯂꯤꯌꯟ ꯑꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯐꯥꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯑꯦꯖꯦꯟꯠ ꯑꯅꯤ ꯑꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯦꯂꯤꯌꯟ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯒꯟ ꯄꯣꯏꯟꯠ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯈꯣꯏꯅꯁꯨ ꯎꯔꯝꯃꯤ꯫ ꯑꯦꯂꯤꯌꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯦꯖꯦꯟꯠ ꯑꯅꯤ ꯑꯗꯨꯕు ꯀꯔꯤꯃꯠꯇ ꯀꯤꯔꯝꯗꯦ꯫ ꯑꯦꯂꯤꯌꯟ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯑꯃꯗ ꯆꯣꯡꯊꯈꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯣꯔꯁ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯔ ꯑꯃꯗ ꯐꯝꯍꯟꯈꯤ꯫ ꯑꯦꯂꯤꯌꯟ ꯑꯗꯨꯅꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯃꯦꯞ ꯑꯃ ꯎꯠꯈꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯥꯔ ꯑꯗꯨ ꯊꯧꯒꯗꯕꯅꯤ ꯍꯥꯏꯅ꯫ ꯑꯦꯂꯤꯌꯟ ꯑꯗꯨꯅꯁꯨ ꯒꯦꯂꯦꯛꯁꯤ ꯑꯗꯨ ꯌꯣꯠꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯦꯟ ꯏꯟ ꯕ꯭ꯂꯦꯛꯀꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯃꯦꯁꯦꯖ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯦꯁꯦꯖ ꯑꯗꯨꯗ ꯑꯦꯂꯤꯌꯟ ꯑꯗꯨꯅ ꯃꯈꯣꯏꯗ ꯄꯨꯡ ꯑꯃꯒꯤ ꯃꯇꯝ ꯄꯤꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯗ ꯒꯦꯂꯦꯛꯁꯤ ꯑꯗꯨ ꯗꯦꯂꯤꯚꯔ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯑꯥꯔꯠ ꯑꯁꯤ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯦꯖꯦꯟꯠꯁꯤꯡ ꯑꯗꯨꯅ ꯈꯪꯈꯤ ꯃꯗꯨꯗꯤ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤ ꯂꯩꯔꯤ ꯍꯥꯏꯕꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯥꯔꯠꯇꯒꯤ ꯆꯠꯈ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯑꯥꯔꯠ ꯑꯁꯤ ꯊꯨꯒꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯖꯦꯟꯠꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯀꯦꯟ ꯈꯔ ꯆꯣꯟꯊꯕꯗꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨ ꯄꯥꯏꯈꯤꯕꯅ ꯍꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯩ ꯂꯦꯞꯇꯅ ꯀꯥꯞꯄꯗꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨ ꯄꯥꯏꯕ ꯉꯝꯍꯟꯈꯤꯗꯦ꯫
ꯃꯗꯨꯗꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨ ꯇꯥꯔꯛꯈꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯇꯦꯛ ꯑꯀꯥꯏꯗꯤ ꯂꯩꯔꯝꯗꯦ ꯃꯔꯝꯗꯤ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯗ꯭ꯔꯤꯉꯩꯗ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯗꯒꯤ ꯍ꯭ꯌꯨꯃꯦꯟ ꯁ꯭ꯀꯤꯟ ꯍꯥꯞꯄ ꯅꯨꯄꯥ ꯑꯗꯨ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁ꯭ꯀꯤꯟ ꯑꯗꯨ ꯂꯧꯊꯣꯔꯛꯈꯤ ꯃꯈꯣꯏꯅꯁꯨ ꯀꯀ꯭ꯔꯣꯁ ꯑꯗꯨꯁꯨ ꯎꯔꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯀ꯭ꯔꯣꯁ ꯑꯁꯤꯁꯨ ꯃꯆꯥ ꯑꯣꯏꯔꯝꯗꯦ ꯌꯥꯝꯅ ꯆꯥꯎꯕ ꯌꯦꯡꯕꯗ ꯑꯀꯤꯕ ꯄꯣꯛꯄ ꯀꯀ꯭ꯔꯣꯁ ꯑꯣꯏꯔꯝꯃꯤ ꯑꯦꯖꯦꯟ ꯑꯅꯤ ꯑꯗꯨꯅ ꯀꯀ꯭ꯔꯣꯁ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯇꯧꯕꯗ ꯀꯀ꯭ꯔꯣꯁ ꯑꯗꯨꯅ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯃꯨꯜꯂꯒ ꯌꯣꯠꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯁꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯑꯦꯖꯦꯟ ꯀꯦ ꯑꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯀꯀ꯭ꯔꯣꯁ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯆꯣꯡꯗꯨꯅ ꯂꯥꯎ ꯈꯣꯡꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯅꯣꯡꯃꯩ ꯌꯣꯠꯁꯤꯟꯈꯤꯕ ꯑꯗꯨ ꯑꯣꯊꯣꯔꯛꯅꯕ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯦꯖꯦꯟ ꯀꯦ ꯑꯗꯨ ꯀꯀ꯭ꯔꯣꯁ ꯑꯗꯨꯅ ꯌꯣꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯀꯀ꯭ꯔꯣꯁ ꯑꯗꯨꯅ ꯑꯇꯣꯞꯄ ꯁ꯭ꯄꯦꯁꯁꯤꯞ ꯑꯃ ꯊꯤꯕ ꯍꯧꯔꯛꯈꯤ ꯃꯗꯨ ꯎꯕꯗ ꯑꯦꯖꯦꯟ ꯖꯦ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯀꯀ꯭ꯔꯣꯁ ꯈꯔ ꯎꯔꯝꯃꯤ ꯀꯀ꯭ꯔꯣꯁꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯅꯦꯠꯈꯥꯏꯈꯤ ꯃꯗꯨꯗ ꯑꯆꯧꯕ ꯀꯀ꯭ꯔꯣꯁ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛ ꯃꯈꯥꯗ ꯀꯨꯝꯂꯛꯈꯤ ꯀꯀ꯭ꯔꯣꯁ ꯑꯗꯨꯅ ꯑꯦꯖꯦꯟ ꯖꯦ ꯑꯗꯨꯕꯨ ꯌꯣꯠꯀꯦ ꯇꯧꯔꯕꯗ ꯉꯁꯥꯏ ꯀꯀ꯭ꯔꯣꯁꯅ ꯌꯣꯠꯈꯤꯕ ꯑꯦꯖꯦꯟ ꯀꯦꯅ ꯀꯀ꯭ꯔꯣꯁꯀꯤ ꯃꯕꯨꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯀꯀ꯭ꯔꯣꯁ ꯑꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯍꯟꯈꯤ ꯀꯀ꯭ꯔꯣꯁ ꯑꯗꯨꯒꯤ ꯐ꯭ꯂꯨꯠ ꯑꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯥꯗꯨꯅ ꯂꯩꯈꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯑꯗꯨꯕꯨ ꯍꯧꯒꯠꯂꯛꯇꯨꯅ ꯒꯦꯂꯦꯛꯁꯤ ꯑꯗꯨ ꯑꯦꯖꯦꯟ ꯖꯦꯅ ꯄꯥꯏꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯀ꯭ꯔꯣꯁ ꯑꯗꯨ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯇꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯑꯃꯗꯤ ꯑꯦꯖꯦꯟ ꯖꯦ ꯑꯗꯨꯕꯨ ꯌꯣꯠꯀꯦ ꯇꯧꯔꯛꯂꯕꯗ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯅ ꯃꯦꯟ ꯏꯟ ꯕ꯭ꯂꯦꯛꯀꯤ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯀꯀ꯭ꯔꯣꯁ ꯑꯗꯨꯕꯨ ꯍꯥꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯈꯤ ꯃꯊꯪꯗꯅ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯎꯠꯂꯛꯏ ꯑꯗꯨꯒ ꯑꯦꯖꯦꯟ ꯀꯦ ꯑꯗꯨ ꯔꯤꯇꯤꯌꯔ ꯇꯧꯔꯒꯦ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯗꯤꯚꯥꯏꯁ ꯑꯗꯨ ꯑꯦꯖꯦꯟ ꯖꯦꯗ ꯁꯤꯟꯅꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯦꯃꯣꯔꯤ ꯑꯗꯨ ꯏꯔꯦꯁ ꯇꯧ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯦꯖꯦꯟ ꯖꯦꯅ ꯑꯦꯖꯦꯟ ꯀꯦꯒꯤ ꯃꯦꯃꯣꯔꯤ ꯑꯗꯨ ꯏꯔꯦꯁ ꯇꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯈꯣꯏꯒ ꯗ꯭ꯔꯦꯁ ꯆꯞ ꯃꯥꯟꯅꯕ ꯁꯦꯠꯇꯨꯅ ꯃꯦꯟ ꯏꯟ ꯕ꯭ꯂꯦꯛꯀꯤ ꯑꯥꯔꯃꯤꯗ ꯌꯥꯎꯈꯤ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ